ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯌꯨꯝꯁꯨ ꯌꯧꯔꯦ ꯂꯩꯔꯝꯂꯤꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯊꯣꯏꯍꯦꯟꯕꯤ ꯅꯤꯡꯊꯤꯅ ꯃꯈꯣꯏꯕꯨ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒ ꯑꯣꯛꯄꯤ ꯍꯦꯟꯖꯥ ꯊꯣꯏꯕꯤꯁꯨꯅꯤ ꯃꯅꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯁꯥꯟꯅꯕꯒ ꯆꯪꯕ ꯅꯠꯇꯦ ꯑꯉꯥꯡ ꯑꯇꯩꯒ ꯃꯅꯦꯕꯨ ꯑꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯒꯥꯔꯤꯗꯩ ꯀꯨꯝꯂꯛꯄꯒ ꯃꯃꯧꯕꯨ ꯍꯥꯟꯅ ꯄꯝꯃꯤ ꯍꯦꯟꯖꯥ ꯊꯣꯏꯕꯤꯅ ꯅꯤꯅꯦ ꯍꯥꯎꯅꯦ ꯅꯪ ꯃꯁꯛ ꯌꯥꯝ ꯐꯖꯔꯝꯃꯤꯕꯣ ꯂꯩꯁꯤꯍꯦꯟꯕꯤ ꯅꯣꯛꯃꯤ ꯇꯧꯅ ꯏꯁ ꯑꯁꯦꯡꯕꯩꯔꯅꯦ ꯑꯩꯗꯤ ꯏꯃꯧ ꯊꯣꯏꯕꯤꯅ ꯐꯖꯕ ꯍꯦꯟꯕ ꯃꯥꯜꯂꯤꯗ ꯑꯁꯦꯡꯕꯩꯅꯦ ꯑꯩꯁꯨ ꯃꯌꯥꯝ ꯐꯖꯗ꯭ꯔꯅꯤꯅꯦ ꯐꯖꯩꯌꯦ ꯅꯪꯅꯏꯍꯦꯟ ꯍꯦꯜꯂꯦ ꯑꯗꯨꯕꯨꯔꯣ ꯃꯃꯥꯅ ꯀꯦꯔꯤꯅꯦ ꯑꯗꯨꯗꯤ ꯃꯃꯥꯁꯤ ꯀꯦꯕ ꯌꯥꯝ ꯍꯩꯖꯥꯠꯅꯤꯅ ꯀꯩꯀꯩ ꯆꯥꯔꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯆꯥꯗꯦꯕꯣ ꯃꯃꯥꯅ ꯅꯤꯅꯦ ꯂꯥꯛꯀꯅꯤ ꯍꯥꯏ ꯑꯗꯨꯏ ꯑꯩ ꯅꯤꯅꯦ ꯉꯥꯏꯕ ꯑꯗꯨꯗꯤ ꯅꯤꯅꯦꯒ ꯆꯥꯕ ꯇꯥꯔꯦꯗꯅ ꯏꯃꯧꯒꯤ ꯑꯆꯥꯄꯣꯠꯁꯨ ꯁꯅꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯅꯤꯅꯦꯅ ꯂꯩꯔꯛꯄꯅꯦ ꯏꯃꯧꯒꯤ ꯑꯌꯥ ꯑꯁꯦꯡꯕꯔ ꯅꯤꯅꯦ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯁꯅꯄꯣꯠꯇꯨꯔꯣ ꯃꯥꯅꯦ ꯅꯤꯅꯦꯅ ꯍꯥꯏꯗ꯭ꯔꯥ ꯃꯔꯝ ꯃꯣꯛꯑꯒ ꯂꯩꯊꯣꯛꯑꯝꯃꯨ ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯅ ꯄꯥꯝꯕ ꯁꯅꯄꯣꯠ ꯑꯆꯥꯄꯣꯠ ꯂꯣꯏꯅ ꯂꯩꯕꯤꯅꯤꯅ ꯍꯥꯏꯕꯣ ꯑꯗꯣ ꯅꯤꯅꯦ ꯑꯩ ꯀꯞꯄꯤꯗ ꯆꯥꯅꯤ ꯕꯕꯥꯅ ꯍꯥꯏꯕꯁꯨ ꯏꯜꯂꯤ ꯃꯃꯥꯅ ꯍꯥꯏꯕꯁꯨ ꯁꯤꯟꯊꯥꯁꯨ ꯃꯇꯧꯁꯤꯡꯗꯣ ꯇꯨꯡ ꯏꯟꯅ ꯌꯦꯡꯕꯅꯤ ꯍꯦꯟꯖꯥ ꯊꯣꯏꯕꯤꯗꯨ ꯅꯨꯡꯁꯤꯃꯟꯕꯅ ꯏꯅꯝꯁꯦ ꯑꯩ ꯄꯝꯒꯦ ꯍꯦꯟꯖꯥ ꯊꯣꯏꯕꯤꯅ ꯅꯤꯅꯦ ꯃꯥꯁꯤ ꯀꯅꯥꯅꯣ ꯃꯥꯁꯨ ꯅꯤꯅꯦꯅꯦ ꯂꯩꯁꯤꯍꯦꯟꯕꯤꯅ ꯊꯦꯝꯗꯨꯅ ꯍꯦꯟꯖꯥ ꯊꯣꯏꯕꯤꯕꯨ ꯄꯝꯍꯜꯂꯤ ꯁꯤꯟꯊꯥꯗ ꯃꯍꯧꯁꯥꯅ ꯃꯁꯛ ꯈꯪꯅꯗꯕ ꯃꯤꯁꯛ ꯍꯦꯟꯖꯥ ꯊꯣꯏꯕꯤ ꯀꯌꯥ ꯌꯥꯗꯦ ꯏꯃꯨꯡ ꯆꯪꯂꯛꯂꯕꯗ ꯐꯣꯇꯣ ꯑꯦꯜꯕꯝꯁꯤꯡꯗꯨꯗꯒꯤ ꯃꯄꯥꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯄꯥꯝ ꯄꯥꯝꯗ ꯁꯠꯇꯨꯅ ꯂꯧꯅꯔꯝꯃꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯨ ꯃꯣꯏ ꯌꯥꯎꯕ ꯈꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯁꯤꯡꯗꯨ ꯉꯥꯏꯍꯥꯛ ꯌꯥꯎꯔꯝꯂꯒ ꯅꯤꯡꯊꯤꯅ ꯃꯆꯟꯗꯣ ꯀꯥꯗ ꯆꯤꯡꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ ꯅꯃꯤꯠ ꯅꯅꯥ ꯏꯀꯨꯠ ꯀꯨꯠꯂꯤꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯏꯅꯝꯃꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯣꯏꯅ ꯅꯪꯕꯨ ꯑꯣꯠ ꯈꯣꯠꯇꯅ ꯇꯧꯕ꯭ꯔꯣ ꯇꯧꯗꯦꯗ ꯏꯅꯝꯃ ꯀꯥꯏꯗꯩ ꯋꯥꯅꯣ ꯂꯣꯏꯃꯛꯅ ꯑꯩ ꯂꯨꯅ ꯇꯧꯕꯤ ꯏꯆꯟꯁꯨ ꯏꯃꯥꯁꯤꯁꯨ ꯌꯥꯃꯨꯡꯁꯨ ꯂꯣꯏꯃꯛ ꯐꯩꯌꯦ ꯑꯩꯕꯨ ꯑꯗꯨꯝ ꯂꯨꯅ ꯇꯧꯕꯤ ꯃꯤꯠ ꯀꯨꯠꯂꯤꯁꯤꯗꯤ ꯇꯨꯝꯕꯗꯨ ꯏꯄꯦꯟ ꯄꯦꯟꯗꯕ ꯑꯗꯨꯏꯅꯤ ꯆꯥꯕꯁꯨ ꯄꯥꯛ ꯌꯥꯗ꯭ꯔꯤ ꯑꯩ ꯌꯨꯝ ꯑꯅꯧꯕ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯈꯤꯇꯪ ꯆꯥꯕꯒ ꯄꯨꯛ ꯊꯜꯂꯤ ꯏꯃꯧ ꯊꯣꯏꯕꯤꯁꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯨꯒꯤ ꯇꯨꯝꯕ ꯆꯥꯕ ꯑꯝꯇ ꯌꯥꯗꯦ ꯏꯆꯟ ꯇꯣꯝꯕꯤ ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝ ꯇꯧꯔꯤꯕ꯭ꯔꯣ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯄꯨꯂꯞ ꯇꯧꯍꯟꯕ꯭ꯔꯣ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯏꯅꯦꯁꯤ ꯍꯣꯏꯗ ꯐꯖꯅ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯇꯧꯈꯤꯕꯅꯤ ꯂꯩꯁꯤꯍꯦꯟꯕꯤ ꯆꯤꯟꯕꯥꯜꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯈꯤꯕ ꯈꯪꯍꯧꯗꯦ ꯃꯤꯅꯣꯛꯇꯨꯒ ꯏꯔꯣꯏꯅꯅ ꯄꯤꯔꯥꯡ ꯃꯔꯤꯛ ꯈꯔꯁꯨ ꯈꯪꯍꯧꯗꯅ ꯅꯥꯟꯊꯈꯤ ꯑꯋꯥꯕꯒꯤ ꯄꯤꯔꯥꯡ ꯅꯠꯇꯦ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯟꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯉꯝꯂꯤꯕ ꯅꯤꯡꯊꯤꯕꯨ ꯃꯥꯒꯤ ꯃꯅꯝꯃ ꯑꯣꯏꯅ ꯐꯪꯖꯕꯒꯤ ꯄꯦꯟꯖꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯄꯤꯔꯥꯡꯅꯤ ꯅꯤꯡꯊꯤ ꯁꯤꯟꯊꯔꯛꯂꯤꯕ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯄꯤꯗꯣ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯗꯨꯕꯣ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏꯌꯨ ꯅꯪꯒꯤꯗꯃꯛ ꯏꯅꯝꯃ ꯂꯩꯔꯤꯁꯤꯗꯤ ꯇꯥꯃꯣ ꯏꯅꯝꯃ ꯅꯪꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯌꯨꯕꯁꯦ ꯌꯨꯝꯗꯨꯗ ꯅꯪꯕꯨ ꯋꯥꯅ ꯂꯩꯕ꯭ꯔꯣ ꯃꯧꯅꯦꯅ ꯊꯕꯛ ꯈꯨꯗꯤꯡ ꯅꯪꯉꯣꯟꯗ ꯅꯝꯁꯤꯟꯕ꯭ꯔꯕ ꯂꯩꯁꯤꯍꯦꯟꯕꯤ ꯃꯅꯝꯃꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ ꯇꯧꯍꯟꯗꯤꯌꯦ ꯏꯅꯝꯃ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯤ ꯏꯆꯟꯒ ꯏꯃꯥꯁꯤꯒꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯁꯤꯟꯕꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩ ꯋꯥꯈꯤꯅꯦ ꯍꯥꯏꯅ ꯃꯣꯏꯅꯁꯨ ꯌꯥꯝ ꯈꯟꯕꯤ ꯍꯣꯏ ꯌꯨꯝꯁꯤꯗ ꯂꯩꯕꯒ ꯃꯧ ꯑꯣꯏꯔꯛꯄꯒꯤ ꯄꯨꯟꯁꯤꯗꯨꯒ ꯈꯖꯤꯛꯇꯤ ꯈꯦꯠꯅꯕ ꯇꯥꯕꯅꯤ ꯅꯤꯡꯊꯤ ꯂꯩꯁꯤꯍꯦꯟꯕꯤꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯩꯗꯧꯕ ꯑꯃ ꯂꯩꯔꯁꯨꯅꯦ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ ꯅꯊꯟꯇ ꯅꯪꯒꯤ ꯈꯥꯡꯖꯤꯟꯕꯤꯗꯣ ꯇꯧꯒꯅꯨ ꯍꯣꯏ ꯏꯅꯝꯃ ꯅꯪꯒꯤ ꯅꯨꯄꯥꯁꯤꯗꯤ ꯅꯪꯕꯨ ꯐꯖꯅ ꯀꯧꯉꯥꯡ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯗꯤ ꯇꯧꯏꯗ ꯑꯩꯕꯨꯗꯤ ꯇꯟꯗꯅ ꯃꯔꯝ ꯂꯩꯕ ꯅꯠꯇ꯭ꯔꯗꯤ ꯋꯥ ꯍꯩꯗꯦ ꯑꯗꯨ ꯌꯥꯗꯦꯀꯣ ꯏꯕꯦꯝꯃ ꯅꯪꯅꯁꯨꯅꯦ ꯅꯄꯨꯔꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯅꯪꯕꯨ ꯈꯟꯅꯕ ꯅꯪꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯅꯕ ꯍꯣꯠꯅꯗꯧꯅꯤ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯥꯅꯤ ꯌꯨꯝꯒꯤ ꯅꯨꯄꯤꯅ ꯊꯧ ꯁꯥꯔꯛꯇ꯭ꯔꯗꯤ ꯃꯃꯤꯠ ꯂꯩꯀꯥꯏ ꯍꯦꯛꯇ ꯀꯣꯏꯈꯤꯗꯧꯔꯤꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯆꯦꯛꯁꯤꯟꯅ ꯍꯩꯅ ꯁꯤꯡꯅ ꯈꯣꯡ ꯊꯥꯡꯗꯧꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯍꯣꯏ ꯏꯅꯝꯃ ꯂꯥꯛꯑꯣ
ꯂꯦꯞꯊꯣꯛꯑꯁꯤ ꯃꯤꯅ ꯀꯩꯅꯣꯝꯃ ꯈꯟꯅꯈꯤꯕ ꯇꯥꯔꯦ ꯂꯩꯃꯔꯥꯅꯤ ꯑꯅꯤꯁꯨ ꯋꯥꯔꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯕ ꯌꯥꯎ ꯈꯔ ꯑꯃꯅ ꯐꯣꯇꯣ ꯑꯦꯜꯕꯝꯁꯤꯡꯗꯨ ꯑꯣꯝꯁꯤꯟꯗꯨꯅ ꯌꯦꯡꯂꯒ ꯕꯣꯔꯅ ꯍꯦꯜꯂꯤ ꯀꯩꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯅ ꯂꯥꯡꯕ ꯌꯥꯎ ꯁꯤꯟꯊꯥꯒ ꯅꯨꯄꯤ ꯃꯆꯥ ꯈꯔꯒꯅ ꯍꯦꯟꯖꯥ ꯊꯣꯏꯕꯤꯕꯨ ꯂꯛꯅꯕ ꯌꯥꯎ ꯁꯪꯁꯥꯔ ꯑꯃꯃꯝꯅꯤ ꯂꯩꯅꯔꯤꯕꯗꯣ ꯔꯥꯅꯤꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯉꯩꯗꯗꯤ ꯃꯅꯝ ꯑꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯀꯌꯥ ꯊꯣꯏꯅ ꯌꯥꯎꯍꯟꯗꯕꯅꯤ ꯃꯁꯥ ꯁꯣꯟꯖꯩ ꯍꯥꯏꯗꯅ ꯑꯗꯨꯅꯅꯦ ꯊꯣꯏꯅ ꯍꯦꯟꯅ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯕ ꯍꯩꯕꯁꯨ ꯑꯣꯏꯗꯕꯅꯤ ꯑꯗꯨꯅ ꯏꯅꯝꯁꯤꯅ ꯈꯔ ꯈꯨꯠ ꯆꯥꯅ ꯁꯦꯝꯕꯤꯕ ꯍꯥꯏꯕꯗꯨ ꯇꯥꯔꯦ ꯂꯩꯃꯅ ꯍꯩꯕꯨ ꯍꯩꯃꯟꯈ꯭ꯔꯦꯗ ꯊꯕꯛ ꯑꯃ ꯇꯧꯊꯣꯔꯛꯄꯗ ꯇꯥꯛꯅꯤꯡꯉꯥꯏ ꯍꯥꯏꯅꯤꯡꯉꯥꯏꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯌꯥꯎꯗꯦꯗ ꯃꯁꯥꯕꯨꯗꯤ ꯈꯔ ꯁꯣꯜꯂꯤ ꯆꯥꯎ ꯊꯛꯎ ꯀꯌꯥ ꯌꯥꯗꯦ ꯌꯨꯝꯗꯨꯗ ꯅꯧꯅ ꯂꯥꯛꯄꯒꯤꯔ ꯅꯠꯇ꯭ꯔꯒ ꯁꯤꯗꯒꯤ ꯍꯧꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯗꯕ꯭ꯔꯥ ꯁꯤꯇ ꯈꯟꯕꯗ ꯑꯩꯁꯨꯅꯦ ꯃꯊꯥ ꯑꯃꯅꯤ ꯇꯧꯔꯤꯕꯁꯦ ꯁꯤꯗꯁꯨ ꯀꯌꯥ ꯆꯥꯎ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯃꯕꯨꯡ ꯃꯅꯝꯃꯅ ꯊꯦꯝꯂꯒ ꯃꯥꯒꯤ ꯆꯥꯅꯤꯡꯕꯁꯤꯡꯗꯣ ꯈꯔ ꯄꯤꯖꯕꯤꯕꯅꯤ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯗꯤ ꯃꯪꯂꯥ ꯍꯥꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯠꯇꯦꯗ ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯈꯔ ꯂꯩꯔꯕꯨꯗꯤ ꯉꯝꯅꯕ ꯇꯧꯈꯤꯅꯤꯗ ꯍꯧꯖꯤꯛꯀꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯏꯅꯛ ꯅꯛꯁꯤꯟꯅꯗ꯭ꯔꯤꯌꯦ ꯋꯥꯕꯗꯤ ꯋꯥꯕꯤꯔꯨꯅꯨ ꯑꯩꯒꯤ ꯌꯨꯝꯗꯨꯗ ꯂꯩꯔꯕꯁꯨ ꯃꯥꯕꯨ ꯑꯩꯗꯤ ꯏꯃꯧꯅꯤ ꯈꯟꯗꯦ ꯑꯩꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ ꯃꯆꯜꯁꯤꯅ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯃꯥ ꯈꯛꯇꯅꯤ ꯂꯩꯍꯧꯗꯧꯔꯤꯕꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯅꯤ ꯏꯃꯧ ꯑꯋꯥꯠ ꯑꯄꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯑꯩꯁꯨ ꯏꯅꯝꯁꯤ ꯑꯣꯏꯔꯝꯕꯒꯤ ꯅꯦ ꯇꯥꯕ ꯁꯣꯔ ꯍꯣꯟꯗꯅ ꯁꯥꯟꯇꯤꯗ ꯂꯩꯕ ꯐꯪꯖꯔꯤꯅꯤ ꯑꯇꯣꯞꯄ ꯑꯃꯒꯤ ꯌꯨꯝ ꯑꯣꯏꯔꯝꯂꯕꯗꯤ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ ꯁꯤꯟꯊꯥꯗ ꯂꯣꯌꯥꯒꯤ ꯀꯣꯜ ꯂꯥꯛꯏ ꯄꯥꯏꯗ꯭ꯔꯕꯁꯨ ꯏꯁꯧꯅꯤ ꯇꯧꯔꯛꯇꯣꯏꯗꯣ ꯍꯦꯟꯖꯥ ꯊꯣꯏꯕꯤꯁꯨ ꯉꯥꯏꯍꯥꯛ ꯈꯛꯇꯨꯗ ꯅꯨꯄꯤꯗꯨꯒ ꯌꯥꯝ ꯆꯥꯟꯅꯈ꯭ꯔꯦ ꯍꯦꯟꯖꯥ ꯊꯣꯏꯕꯤ ꯅꯤꯅꯦꯒ ꯉꯥꯛꯇꯪ ꯂꯩꯊꯣꯛꯑꯝꯃꯨꯀꯣ ꯕꯨꯕꯣꯛ ꯍꯣꯏꯒ ꯅꯤꯅꯦ ꯑꯁꯤꯗ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯅ ꯂꯥꯛꯀꯦꯀꯣ ꯍꯦꯟꯖꯥ ꯊꯣꯏꯕꯤꯁꯨ ꯔꯥꯅꯤ ꯂꯩꯁꯤꯍꯟꯕꯤ ꯑꯇꯣꯞꯄ ꯃꯥꯅ ꯈꯪꯕ ꯃꯤꯁꯤꯡ ꯐꯖꯅ ꯂꯩꯕꯅ ꯍꯣꯏ ꯍꯥꯏꯅ ꯍꯔꯥꯎ ꯂꯩꯍꯧꯋꯤ ꯂꯩꯁꯤꯍꯟꯕꯤꯅ ꯂꯩꯕꯤꯔꯛꯄ ꯇꯦꯗꯤ ꯕꯤꯌꯔꯗ ꯀꯣꯟꯗꯨꯅ ꯐꯣꯟꯗꯨꯗꯤ ꯇꯠꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯀꯣꯜ ꯕꯦꯛ ꯍꯜꯂꯤ ꯂꯣꯌꯥꯁꯨ ꯔꯤꯡ ꯆꯠꯐꯥꯠꯇ꯭ꯔꯤ ꯑꯗꯨꯝ ꯄꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯀꯣꯜ ꯄꯥꯏꯗ꯭ꯔꯤꯗꯤ ꯏꯅꯝꯁꯤ ꯍꯣꯏꯒꯤ ꯑꯉꯥꯡꯗꯨꯒ ꯑꯍꯜꯈꯩꯒ ꯄꯨꯟꯅ ꯃꯌꯥꯏ ꯀꯥꯗ ꯂꯩꯕ ꯑꯗꯨꯗ ꯃꯌꯥꯝꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯤ ꯅꯣꯏ ꯏꯅꯝꯁꯤꯗꯣ ꯀꯞꯄ꯭ꯔꯣ ꯀꯩꯒꯤ ꯀꯞꯇꯣꯏꯕ ꯏꯅꯝꯁꯤꯗꯤ ꯈꯪꯗꯦ ꯅꯌꯥꯝꯕ ꯁꯛ ꯐꯖꯕꯅ ꯇꯛꯁꯤ ꯁꯣꯟꯕꯁꯤꯗ ꯍꯪꯂꯤꯅꯤ ꯀꯞꯇꯦꯗ ꯑꯗꯣ ꯃꯣꯏ ꯏꯅꯝꯃꯒ ꯃꯥꯒ ꯄꯨꯟꯅ ꯀꯥ ꯑꯃꯗꯕꯨꯗꯤ ꯄꯨꯁꯤꯟꯈꯤꯕꯅꯤ ꯑꯗꯨꯗ ꯀꯞꯂꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯣ ꯊꯃꯆꯥ ꯍꯥꯎꯅꯦ ꯌꯥꯝꯕꯨꯡ ꯍꯩꯒ ꯄꯨꯟꯅ ꯂꯩꯅ ꯀꯩꯒꯤ ꯀꯣꯜ ꯇꯧꯔꯛꯏꯅꯣ ꯂꯣꯠꯄꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯕꯥꯏꯁꯨ ꯄꯨꯟꯅ ꯈꯪꯖꯔꯗꯤ ꯐꯔꯦꯅ ꯇꯧꯕꯅꯤꯗ ꯋꯥꯆꯣ ꯌꯥꯝ ꯉꯥꯡꯕ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯈꯠꯀꯅꯨ ꯏꯕꯦꯝꯃ ꯅꯣꯏꯅ ꯌꯥꯝꯕ ꯀꯣꯛꯆꯥꯛꯁꯦ ꯑꯩꯅ ꯍꯦꯟꯅ ꯀꯤꯀꯣ ꯅꯨꯡꯁꯤꯕꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯅꯤꯡꯃꯟꯗꯅ ꯅꯥꯀꯜ ꯑꯃꯗ ꯊꯩꯗꯣꯛꯆꯔꯛꯏꯅꯤ ꯁꯤꯟꯊꯥ ꯍꯧꯖꯤꯛꯇꯗ ꯈꯖꯤꯛ ꯅꯣꯛꯇꯨꯅ ꯑꯣꯟꯊꯣꯛ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩ ꯅꯨꯄꯥꯁꯦ ꯚꯥꯃꯣꯟꯅ ꯏꯟꯁꯥꯡ ꯌꯦꯜꯂꯛꯄꯗ ꯑꯩꯒꯤ ꯇꯥꯃꯣꯆꯥꯒꯤ ꯈꯔ ꯍꯦꯟꯅ ꯍꯥꯞꯄꯤꯔꯝꯃꯨ ꯍꯥꯏꯅꯤꯡꯂꯛꯈ꯭ꯔꯦꯗ ꯚꯥꯃꯣꯟꯅ ꯊꯣꯡꯕ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯛꯁꯪꯗ ꯄꯨꯖꯥꯔꯤ ꯑꯁꯦꯡꯕꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯗꯨ ꯆꯥꯅꯤꯡꯂꯛꯑꯦ ꯑꯩꯅ ꯊꯣꯡꯕꯒ ꯚꯥꯃꯣꯟꯅ ꯊꯣꯡꯕꯒ ꯃꯍꯥꯎ ꯌꯥꯝ ꯈꯦꯠꯅꯅꯤꯗ ꯅꯨꯄꯥ ꯅꯪꯕꯣ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯖꯍꯧ ꯅꯪꯅꯕꯨ ꯊꯣꯡꯅꯤ ꯍꯥꯏꯔꯗꯤ ꯊꯨꯝ ꯊꯥꯛꯇꯕ ꯏꯟꯁꯥꯡ ꯉꯥꯔꯤ ꯊꯥꯛꯇꯕ ꯀꯥꯡꯁꯣꯏ ꯑꯣꯏꯔꯁꯨ ꯑꯩ ꯅꯨꯄꯤꯅ ꯊꯣꯡꯕ ꯏꯟꯁꯥꯡꯅ ꯃꯍꯥꯎꯔꯦꯅ ꯂꯣꯏ ꯆꯥꯅꯤꯀꯣ ꯑꯩꯗꯤ ꯅꯋꯥ ꯑꯐꯕꯅꯤꯗ ꯐꯪꯗꯣꯏꯁꯦ ꯋꯥꯈꯜ ꯈꯜꯂꯨ ꯅꯨꯄꯤ ꯅꯪꯕꯣ ꯏꯍꯥꯔꯦꯀꯣ ꯑꯝꯇ ꯈꯔ ꯃꯥꯜꯂꯤꯀꯥꯟꯗ ꯂꯦꯞꯍꯧꯔꯣ ꯑꯗꯨꯅ ꯂꯨꯍꯣꯡꯅꯧꯔꯤꯀꯥꯟꯒꯤ ꯋꯥꯅꯤ ꯈꯔ ꯀꯨꯏꯁꯤꯜꯂꯛꯑꯗꯤ ꯄꯨꯈꯝ ꯇꯦꯡꯀꯣꯠ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯌꯧꯈꯤꯒꯦ ꯍꯥꯏꯅꯤ ꯑꯩ ꯅꯨꯄꯤꯕꯨ ꯁꯨꯝ ꯍꯩꯇꯅ ꯂꯩ ꯌꯥꯕ꯭ꯔꯣ ꯅꯪ ꯇꯥꯃꯣꯆꯥ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯇꯥꯛꯊꯔ ꯂꯣꯏꯔꯦꯗꯅ ꯑꯗꯨꯏꯕꯣ ꯍꯣꯏꯁꯦ ꯀꯣꯟꯅ ꯈꯟꯅꯔꯁꯦ ꯑꯗꯨꯏ ꯋꯥꯔꯤꯗꯣ ꯃꯇꯥꯡꯅ ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯖꯔꯛꯁꯅꯤꯕ ꯃꯇꯥꯡꯗꯣ ꯍꯧꯖꯤꯛ ꯑꯣꯏꯍꯟꯅꯤꯡꯂꯛꯂꯕ ꯑꯗꯨꯒꯤꯅꯤ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯑꯉꯥꯎꯕꯤ ꯈꯪꯅ ꯌꯥꯝ ꯈꯪꯁꯤꯟꯅꯗꯕ ꯍꯩ ꯅꯣꯏ ꯅꯕꯨꯡꯅ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯑꯔꯤꯕꯅ ꯂꯛꯅꯔꯤꯁꯦ ꯅꯪ ꯇꯥꯕ ꯅꯠꯇ꯭ꯔꯕ ꯃꯥꯗꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯅꯦꯅ ꯃꯥꯒꯁꯦ ꯍꯩꯒꯠꯈꯤꯕꯗꯒꯤ ꯂꯨꯞꯊꯔꯛꯅꯤꯒ ꯀꯥꯎꯈ꯭ꯔꯦ ꯍꯣꯏꯁꯦ ꯑꯗꯣ ꯊꯝꯃꯒꯦꯀꯣ ꯑꯩ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯗꯣ ꯑꯗꯨꯒ ꯑꯩꯁꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯗꯣꯛ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯃꯤꯠ ꯅꯥꯅꯤ ꯍꯣꯏ ꯐꯔꯦ ꯊꯧꯖꯔꯣ ꯁꯤꯟꯊꯥꯁꯨ ꯀꯣꯜ ꯀꯛꯈ꯭ꯔꯦ
Loyastu paikhomba Martian mamanaba ataina leiriba romduda lai. Paikhombana Korino nangna mafam khuding chenmang mangbagi hainabi matau khalaisina. Nati aikoina khangdaba kari aron athopnoba nangna tawrisina. Hey, nayamana tawrisha. Adom tumin yengo. Sigomba thijilono kanaroi. Nang yam naw oiri. Martian na yari taningdri. Khara sulemsi. Nan kai charang khoirang narisu moi bor mamanaba singse. Chakalei okte kaidu de haina hangumse. Paikhombana Ibo gyan taba gyane sora. Yam gyan taiko. Kari phaning masu setpige. Lei macho. Aidi phagi wene laknabani. Nang de oibagi nang nupigi phanik do set braisa. Loyana taningdre korino phanik phigi wari yauraisibo. Hey arke gira sikang baktaba nang na marolama phanik do selasu tumina ka da selo. Andha morani na nashinai gi mangda. Soibadagi phat haidokhi. Martian loya da khangyeng yenglaga kariaba loya lala tawna kishurate morado oigesu tumin oy hoibani adu nattaba nasen haiba word ama paikhomba de nokning bana loirabani adu banokte Martian gi mihol phajana khangbana Martian loya do khara de chingnari adu miya mang oibana ka hena hangkhodana de tawdre ngai hakki matu Chak toklabada mayam su sangnari. Somdana kamdauri. Hendriksu ngasi Martian gi mangani chakhobani khangi. Kuiri lanjen bibu phajana loina bidaba. Mapuroiba amana mirai biba gi chaina. Nungsiba ama kaina bagi lamlanbi kana gi oiki bagi phanglamgadaba maisa pumba manga sidi mayek sengna khangli. Lanjen bi phamung duda tumin masata sin phamduna lei. Haukhibada thokhiba thaudok singdo mitmang de sangsang urei yausang matamni mahausana nupi madi keba mawba ka hena pamjabani Martian so nupi magi matawdo ayet papirodi ingkhalakpa matamni langja sano haiduna adumak langhalli seksina khongthang khuding mani yengsin biduna nupi magi da maktingam da haiba amalaite achinba mathausu nupi magi da makti pumna makthadui Yausang matamni anauba clip samphabi sampunnawa accessories item makhal khuzin anauba nupa manadi amamamta oina maming khangludragasu cosmetic store de pubiduna kenaba apamba sing khalhalli nupi magi da makti pamuba leite sel matam nupi manasu nupa magi manakta leijabana apienba amadi agiba pumba amata phauda nungaina yam comfortable oina leijabani Martian na John nanga pamba khalo yamong disigum bagi matangsa phajana khangde nangna pame hairi goi leidoini apamba loina khalako yamba yam tangbade leiroisi nang paisa me am loini ye Martian nupi magi khudang do nungsina paiduna yambung na nangi damak leibada atangba ahongba haiba amamok leite pamo bustu leite takningba tangsano aina taliba selse thamjinaba nati nang amadi imasi pabunggi harau nungaina lehanba ngamnabani yambungna pambadi nangna penjana momon minok tambadu khangni ataidi aina loina ngammi honnaraga phangbasu lao ai lerakpa pochai se baibigi nangna pamba khai khallo wahaidu nungsimankri ani dusto koina asum chatli nupa dudi kenabadi thoina hena yengsiludi dry nuts almond gazur walnut chingdo hapchilli thawoidabagi natte nupiduna kenaba khallingai nupi mana chasanaba apamba nut chingdo lawsinbibani nuts loba loirabada nupi mana khalliba singduda among mit yeng tari lanjenbina yambo kai haige sigi chungka animakse ayam pameba ado amakhak lawsi karambe hena phajage engonda Martian nungsina nupi magi maithong de yenglaga nangi hakjangda nangi maithong de tangsakiba amata pakjadaba phajadaba leite nangna pamati animak lawro yamung nangi maithong de tangsakiba posak amata simade thi phajaba wale haina khandokhiba ngamde nangna pamido lawro lanjenbina amakhak lawse haibado Martian yadre ikaiba ama yawrabani nupi shidi adubu nupadugi matauna kuine ikai tunadi leiba ngamde
ꯂꯟꯆꯦꯟꯕꯤꯅ ꯑꯄꯥꯝꯕ ꯄꯨꯝꯕ ꯂꯩꯕꯤꯔꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯥꯔꯁꯟꯅ ꯑꯇꯥꯕ ꯕꯤꯜꯁꯤꯡ ꯄꯤꯊꯣꯛꯂꯝꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯂꯣꯝꯗ ꯍꯥꯟꯅ ꯆꯠꯇꯦ ꯃꯥꯔꯁꯟ ꯂꯟꯆꯦꯟꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯂꯥꯛꯑꯣ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯏ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯕꯤꯒꯦ ꯑꯄꯥꯝꯕ ꯈꯜꯂꯣ꯫ ꯄꯣꯠ ꯆꯩꯗꯨꯁꯨ ꯑꯃꯠꯇ ꯄꯥꯏꯍꯟꯕ ꯅꯠꯇꯦ ꯃꯈꯨꯠ ꯑꯃꯅ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯈꯥꯎꯗꯨ ꯌꯥꯜꯂꯒ ꯅꯥꯝꯃ ꯑꯃꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯝꯂꯤꯕꯅꯤ꯫ ꯃꯊꯧ ꯌꯥꯝ ꯆꯤꯟꯕ ꯃꯤꯁꯛꯅꯤ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅ ꯑꯣꯏꯔꯤꯕ꯫ ꯋꯥꯕ ꯀꯧꯕꯁꯨ ꯂꯩꯇꯦ ꯅꯨꯄꯤ ꯃꯥꯒꯤꯗꯃꯛ꯫ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯉꯥꯛꯇ ꯌꯣꯟꯕ ꯗꯨꯀꯥꯟꯗꯨꯗ ꯆꯪꯗꯨꯅ ꯅꯨꯄꯤꯗꯨꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯍꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯒꯤꯁꯨ ꯅꯨꯄꯤꯗꯨꯅ ꯈꯜꯍꯜꯂꯤ꯫ ꯂꯣꯏꯔꯕꯗ ꯑꯅꯤꯗꯨ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯩ꯫ ꯃꯥꯔꯁꯟ ꯃꯤꯀꯨꯞ ꯈꯔ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯅꯨꯄꯤ ꯃꯥꯕꯨ ꯀꯥꯍꯜꯂꯒ ꯊꯣꯡꯗꯨ ꯃꯥꯅ ꯑꯃꯨꯛ ꯊꯤꯡꯖꯤꯟꯕꯤꯔꯝꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯁꯤꯠꯇ ꯂꯥꯛꯂꯒ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ꯫ ꯁꯦꯟꯅꯖꯩ ꯆꯦꯛꯁꯤꯟꯅ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡ ꯆꯪꯈꯤꯅꯤ ꯃꯇꯥꯒꯨꯝ꯫ ꯑꯋꯥꯕ ꯃꯩꯁꯥꯁꯤꯡꯁꯨ ꯅꯨꯄꯥ ꯃꯥꯅ ꯀꯣꯛꯍꯟꯕꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯍꯥꯛꯀꯤ ꯅꯠꯇꯅ ꯅꯨꯄꯤꯁꯤꯒ ꯑꯅꯛꯄ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯑꯋꯥꯕꯁꯨ ꯉꯝꯂꯤꯕ ꯃꯈꯩ ꯅꯨꯄꯥꯁꯤꯅ ꯉꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯁꯥ ꯅꯣꯝꯂꯛꯄꯗ ꯅꯤꯡꯁꯤꯡꯕꯒꯤ ꯏꯄꯥꯛꯇ ꯍꯧꯒꯠꯄ ꯉꯝꯗ ꯏꯔꯥꯛꯅꯔꯝꯕꯗꯣ ꯆꯤꯡꯊꯣꯛꯄꯤꯔꯛꯏ꯫ ꯄꯨꯟꯁꯤꯁꯦ ꯈꯦꯠꯅꯃꯜꯂꯛꯄꯅ ꯑꯍꯣꯡꯕ ꯑꯑꯣꯟꯕꯁꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯐꯥꯎꯕ ꯂꯦꯞꯅꯤꯡꯂꯛꯂꯤ꯫ ꯈꯣꯡꯊꯥꯡ ꯍꯩꯇꯕꯒꯤ ꯈꯖꯤꯛꯇꯨ ꯁꯤꯟꯗꯨꯅ ꯁꯣꯛꯄ ꯃꯤꯀꯨꯞꯇ ꯅꯨꯄꯥ ꯃꯥꯅ ꯀꯌꯥꯗ ꯋꯥꯖꯕ꯫ ꯑꯆꯧꯕꯗꯒꯤ ꯍꯧꯔꯒ ꯃꯆꯥ ꯐꯥꯎꯕ ꯆꯦꯛꯁꯤꯟꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯕꯅꯤ ꯃꯥꯒꯤ ꯃꯐꯝꯗ ꯎꯠꯂꯛꯈꯤꯕ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤꯗꯨ꯫ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯃꯐꯝꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯎꯠꯈ꯭ꯔꯅꯤꯀꯣ ꯍꯥꯏꯕ ꯋꯥꯈꯜꯁꯤꯅ ꯊꯃꯣꯏꯗꯨ ꯌꯥꯝ ꯅꯥꯔꯕꯅꯤ ꯅꯨꯄꯤꯁꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏꯅꯣ ꯀꯜꯂꯛꯏ ꯅꯨꯡꯉꯥꯏꯇꯦ ꯄꯦꯟꯗꯦ ꯍꯥꯏꯅ ꯇꯧꯔꯤꯕ꯫ ꯍꯦꯟꯗ꯭ꯔꯤꯛꯁ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ꯫ ꯅꯨꯄꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯩ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯔꯤꯗꯅ ꯉꯔꯥꯡꯗꯒꯤ ꯆꯥꯛꯁꯨ ꯆꯥꯗꯦ ꯅꯁꯥꯗꯨ ꯌꯥꯝ ꯁꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯂꯥꯛꯑꯣ ꯅꯐꯤ ꯅꯔꯣꯜ ꯍꯣꯡꯗꯣꯔꯛꯑꯣ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯗꯗꯥ ꯅꯪꯕꯨ ꯄꯨꯒꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯂꯣꯏꯅꯃꯛꯁꯨꯅꯦ ꯃꯄꯥꯟꯗꯒꯤ ꯂꯩꯒꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯏꯁꯥꯅ ꯏꯁꯥꯁꯦ ꯏꯔꯥꯜ ꯌꯥꯝ ꯂꯪꯖꯔꯕ ꯃꯤꯁꯛ ꯇꯧꯅ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯗꯦ꯫ ꯗꯗꯥ ꯍꯥꯎꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕ ꯂꯣꯏꯅ ꯍꯥꯏꯌꯣ ꯑꯩ ꯅꯪꯒꯤ ꯋꯥ ꯇꯥꯗꯣꯏꯅꯦ ꯑꯗꯨꯕꯨ ꯅꯪ ꯀꯞꯀꯅꯨ ꯁꯨꯃꯥꯏꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯔꯒ ꯑꯋꯥꯕ ꯁꯛꯐꯝꯗ ꯂꯩꯒꯅꯨ ꯃꯔꯝ ꯃꯣꯛꯄꯅꯤ ꯗꯗꯥꯒꯤ ꯊꯋꯥꯏꯗꯤ꯫ ꯊꯦꯝꯂꯛꯄ ꯃꯇꯧ ꯎꯠꯂꯛꯂꯤꯕ ꯃꯤꯅꯨꯡꯁꯤ ꯄꯦꯟꯖꯕꯕꯨ ꯉꯝꯂꯝꯒꯗ꯭ꯔꯥ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨꯅ? ꯑꯗꯨꯕꯨ ꯈꯪꯗꯦ ꯌꯦꯡꯕ ꯇꯥꯏ ꯉꯥꯏꯕ ꯇꯥꯏ ꯃꯈꯥ ꯇꯥꯔꯛꯄ ꯄꯨꯟꯁꯤꯅ ꯀꯔꯝ ꯇꯧꯕ꯫ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯃꯥꯕꯨ ꯉꯥꯛꯄꯤꯗꯨꯅ ꯊꯃꯣꯏꯗ ꯅꯨꯄꯥ ꯃꯥꯒꯤ ꯁꯛꯇꯝꯕꯨ ꯂꯥꯠꯈꯤꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯗ꯭ꯔꯥ?